Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau economic blockade pung nifugani gi oina komthokre Committee on Tribal Unity ko to the National Highway to Imphal Dimapur lambida chatharakiba economic blockade amadi Kangpopi district total shutdown gi Khongjang ase ayu pung ani dagi pung nifugani komthokle economic blockade gi Khongjang komthokle haina ko tuna lauthopa matungda Imphal Dimapur lambida panduna lairamba gari sing Imphal da changlakre lambi paring asida lairiba dukan sing amadi kaithen sing thong hangnaduna pot yonbagi thabak chathaba hokre lambi da mahausago miyamna chathok chasin tawkre security gi maikei dagi sungak senbagi thabak chathakre hari Imphal Dimapur lambi gi sekmai da panduna lairamba ahangba mal puba gari sing su Dimapur gi damakta changsinba hokre cherak asida lambi paring asida pamdaba thodok sing thoktanaba security force sing na sungak senbagi thabak lokhotpa hokre Sokle ngarang thang janumi ke athengbada Indo Myanmar border gi More town da yum taraga manga tumna mai chakre thogdo aduda Meeoi ani na sopa nangkre haina police ki pawna hairi Pausina makata na hari badang arang numidang pung taraga mathoirom tabada Technopol district ki More town gi mission bank da khangauda na mai adu horakibani maduda yum taraga manga dagina kun lom tumna mai chakre chagliba mai adu Assam Rifles amasung Manipur fire service na kanana ba honaramdrabadi paksana bank adu da leiramba yum sing tumna mai chaklam yai hairi Lo thugaiba sing NSA panduna action lawnaba Governor Ajay Kumar Balana khangankre Central Force ki maike digi pamaina luchingba UNLF peace agreement ki ground rule thugai haina Governor da pawdamkre legal option ama oina state police na aina yadaba thabak tawba singi mathakta National Security Act 1980 trial tawdana chahi ama fajina thambagi ayaba piriba panduna makhoi gi mathakta action lawnaba Manipur Governor Ajay Kumar Balana security gi makok thongba official sing da khangankre Government gi makok thongba official amana The Hindu pauche da phongdokhibada haukiba irai numita Manipur gi Governor oina wasak lawkhraba hanagi Union Home Secretary Ajay Balana chair lawduna Imphal gi Raj Bhavan da security gi makok thongba official singa loina na Manipur gi law and order amadi security gi matang da pangthokiba review mafam da logi wangma thabak tawba singi mathakta state police na NSA panduna action lawnabagi apamba governor na thamkibani mifam aduda saru yakiba Central Reserve Police Force CRPF amasung Border Security Force BSF ki makok thongba officer singi maikei dagi phongdokhibada kumja 2023 gi November 18 da Union Home Ministry amasung Manipur government aniga peace agreement sign thonakhiba Manipur gi khwaidagi liriba lalalub ama oriba pambaina luchingba UNLF na peace agreement ki ground rule thugaibagi thabak tawre haiba wafam thamki Hairi Manipur amasung Myanmar da operate tawba lalalub asigi kadar marifurom khulai kuntraga mathoiga loina lengak ta changjarakibani mifam aduna aran malambi da lamjing biraba lamda masigi naha sing thabak phangana bagi mafam sing chu akupna khanabaga loina na state asida thokleba hingsa gi thodok sing asibu thokan bani haina chingnaba sing thidoktuna makhoi gi mathakta chap chana action labasu Governor Ajay Kumar Balana secretary makok thongba officer sing da khangan ki haina su government ki makok thongba official aduna makata na phongdorokli Mifam aduda Security Advisor Kuldeep Singh, DGP Rajiv Singh, Commissioner Home and Asak Kumar, Inspector General of Assam Rifles South Ki Major General Ravruf Singh, 57 Suba Mountain Division ki GOC Major General SS Kartikia, Central Reserve Police Force CRPF ki IGP Bipul Kumar Loinana, CRPF amasung Border Security Force BSF ki makok thongba officer Singh Sarugya ki Atopa government ge official amana The Hindu phongdorokpada Imphal ski manung chanba yengang pokpi hariba ching amasung tam anigi buffer zone oriba mafam asida haukiba December 13 dagi ngasi faubada yamdrabada nongmai kamnabagi thodok yankairom thoki yengang pokpi ga naknana leiriba Saibal Khulda leiriba Central Armed Police Force CAPF haukiba December 13 faubagi manung da lauthokinaba Kuki Jogi Luf Committee on Tribal Unity ko tuna demand tawbaga loinana makhoi gi demand thabak ta onthokte haiduna Kuki Jo miyamna yengang pokpi dagi kilometer humfu khara hena lapna leiriba Kangpopi district headquarter da tha sigi ahomgi numidang da Kuki Jo miyamna SP amadi DC office ta nung projectile nchingba season aduna landarakpagi thodokta Kangpopi gi SP Manoj Prabhakar aso apan nangki official aduna makata dana yengang pokpi hariba mafam asi nakal amadana National Highway 202 Imphal Ukhrul lambi aduga nakal amadana Khamelok Gwaltabi Reserve Forest ki marakta laibani kumja 2023 gi May 9 dagi Manipur da ethnic violence asi hek tholakpadagi yengang pokpi ge yamna naknana laiba chingda Kuki Jo volunteer sing na makhoi gi bunker sajilakpaga loinana toina landaraktuna community ani gi marakta toina khut thokna pham oiduna lakpani yengang pokpi ga naknana laiba Kuki khul ama oriba Saibol dagi Kuki Jo volunteer gi bunker amadi kem ama December 13 da Central Security Force na lauthoki numit aduda Saibol khulda changlakpa Central Force singda athingba pirakhiba Kuki nupi singa Security Force ka muknaba asopan kaya yauki
Defense source ki matungin Imphal East ki Kuki Jo laiba chingi bunker dagi manak nakpada laiba mitai khulda haukiba December 13 dagi bom amadi nongmai kapsinuna attack torokpadagi community anigi marakta matam khara kanaraga December 18 fauba nongmai kamnabagi thaujoksing thoki masigi matung December 13 da chathaba joint combing operation da Yangang pukpiga nakna laiba famol khulda saramba Kuki Jo volunteer singi bunker taruk thugai ki famol amadi Urang pata laiba bunker singdagi Kuki Jo singna mitai khulda toina bom amadi nongmai kapselakpaga loinana mitai community maikai dagi bunker sing asi lauthokkinaba akanba demand tawduna lakhibani haina fongdokli source asina makha tarduna Kuki Jo lalolup singa lenga ki kumja 2008 kangpokpida suspension of operation supi space tawnaki adobo su sign tawnariba Kuki Jo lalolup singi khulai paiba kader kaya tha asigi ahumda district headquarter amadi SP office ta Kuki miyamna tek chathaba matam aduda su sign tawnariba Kuki Jo lalolup singi kader kaya makuda khulai paiduna lambida koija chatpa miyamna unaki sugi ground rule matung inna kader sing designated camp da laibaga loinana makhoi khulai sing so lon sinduna thampam thokpani haina su official amana makha tana fongdoragli